ngasi phongkhiba tongan manipuri se phongsing amasung thokhiba thogdo wa thoksing dagi maruibi I pausing myamna thamjagi ahanmada sana leba pauksi digi lokosarga Kuki singna nauna landarakpada misi mina kaya marum yaunare Kuki mari sakangdaba singna kangsup singkhong dagi fakhre ama kalhore Kuki na kap thrakpada miyoi mapan sokle Sahi nauriba maitai nupa masa ani kangla tongwi maikeri satkibidigi thiba khangdaduna wathok oiringai gi serakta Kuki militant sina singkhong singa da nauna landarakpadagi misi mina kaya marum yaure Police personnel ani amasung merapai bi nupi ama yauna miyoi mapan soktun imphal gi tongan ba hospital sina lekanari mara asida Manipur Police ki control room na thatorak pa sirola manahai Kangsup singkhong na ngasi ayuk bolero amada Kuki community ki nupi ani amasung nupa ahum tonglaga Susampur digi leimakhong tamna lakhi bakoina lakpagi lambida miyam gi mob ama sakalakhi mob aduda Kuki phuruk ki miyoi mari miyam na pharaga pukhre aduga amana nanthokore Phakhiba makhoi mari adugi manungda amari security force na kanbangam hobuga loinana makhatana layingnanaba soporna Dimapurda iyalip tokre amaromda Nanthokhiba miyoi adu yauna lemauriba miyoi mari adugi mari makhong asi numidang phawba khangmamdri security force na kannanaba thiba humbagi thabak sathari Serosina makhatana hai miyamga security force ka yamna kana muknaringai serakta khulai paiba miyoi kangbu mana ke songlung singsang pareng koktruk amasung taren pokpigi mapam kyadigi nomai kapsilaktuna attack thorakhi tungna police na su halaga nomai kapki nakalanigi khut thokna baduda police personnel ani amasung maira paibi nupi ama yauna miyoi taret sokpadigi hospital pukatuna laikanakhe Pau sina makhatana hai security force na iranga da hojikti laksin bangamle loinana makhatana thibu humbi thabak sathabada mafam aduwaida leiramba bunker ama thugaiduna Mangkhre thawdok thupam dagi phangma pauna hai irang thokpagi pau phangmari Manipur police ki IG range 1 and Hirojit Imphal West ki SP Sipukan additional SP Aminalu Singbu yamlaba police ki team ama thomjinki matamadru kungani thoi suba Assam Rifles ki kangbusu mafamadru lakhi Assam Rifles ki kangbu aduna video nammi habiki wahauda Manipur police amasum AR gi marakta akan mamong namunaki security personnel sing aduna makoina painariba nongmai sing kak sing naduna amana amada aim tamna duna lainaki adumuna kalani maki official singna khamdokna badigi kharam khai ingdaki tungda manak nakpa khul singi maira paibi medi khunja sing mafamadru sangsilaktuna puna wari sanaki Ngahak wari sanaraba matung kungani thoi suba Assam Rifles ki kangbu adu thinthaba tawduna mafamadu thadolaga kangsup singkhonglomda thawgatuna sakhi asumna Assam Rifles ki kangbu adu mafamasi hek thadoktuna sakhibaga ayuk pung 13 makhairam tarakpa aduwaida kangsup singthaklomdagi Kuki militant singnaba singna miyam tilliba maraduda akan mamongda atat akham leitna nongmai kapsilakhi Pungkhai amarom sumna numai kapna khiba aduda police personnel ani nupi ama yauna miyoi nipan sokpadigi rims amasum ras medisti da pukhatuna laikanakhi thawdo adur soklaba singa dudi mayang langjingdagi mutum basanta sei kunthraga manga amasum mayang imphal digi naurem kishane makhoi animal rims ki casualty da laikana dunu lairi atopa soklaba nupi aduna kangsup singkhongdagi laisomam ibemsa sei kunthraga mapane maki manangal numai maruna panbadagi rims ki ICU da aruba phibamda laikanari adubu mai pang operation pangthokhibadigi ka hena khudong thiningai oidre hairi makhoina taba atopa mi ehum amasu rims hospital pukhatuna laikana dun lairi loinana thawdo sida sokhiba nupa masa ani amasu imphal gi ras ministry da pukhatuna laikanari maikay somda khut thoknare haiba paw phangmadigi imphal kangsup lambi gi mafam kyada maira pai bising thoknaraktuna lambi thinakhi kangsup tamna haitharakpa central force kya sunupi singaduna thatuna thamki adubu mamai thangda wari sanaduna yanaba purakpadigi sankhi thawdo sida soklaba miyoi kya adu Red Cross Society yauna tungan ba ambulance service salairiba singna puthok pusin tawduna saunu mating pangki sera sida koktruk romlis Kuki militants landarakpadigi yamna kana kuthonakhi thawdo oduda khulngakpa ma sokpadigi rims hospital pukhatuna ICU da aruba phium da lekana duna lairi nakalamoramda ngasi ayu angan madigi hawraga Imphal East district ki manung sana leiba Maphaw Kuki village nasu Kuki militant singa akan mamongna nomai kapnakhi thawdo asidadi asu apanamadi misimina yawbagi paw phangma ngamdre amaromda Nambol police station gi manung sana leiba erengbam maning kila lakul da machine law yairingai da ngasi nungtul sarona pung 12 minute kullom tapa matamda Kuki militant singna Kangpokpi district ki manung sana leiba tingkai khunawdagi nomai kapsilaktuna attack torkhre law yeramba khunjasing thawai hingna basenakre Lami singna nomai kapsilakle haibigi paw tabagi SP Bisnupur ke Mega Chandra additional SP Ops M
Amarjit, Additional SP Law and Order, Satyam Takhilamam, Army Amadi, CRPF, IRB Hona, Ahenba Force Thomsin, Kuki militants in the Handuna Kap Kibugalona, T. Humbigi Tabaksa Takrari, Low Yabas Luba Low Miamanahai, Say Amagi, Sagadaba, Low Lokpagi, Matamish the cookies in the Asumna Tatana Tarolavadi, Low Lopangam with the big film the lady. Security Force line cookies in the Nomai Kapang and Lugni Vash Nadi, Matokram Low Lopangam. Aikoidi low uraga sabani low uraga sazari by koida cookie militants in attack or pass level cookie sing the aikoida minung si yaw the batabak sing utkibalati Hanagum si sana himina pame at Humatamda housing totally become Iranga solution and a balega honabio. Seconda tabak surubi send missing a palmi the founder of Gimatungina. Seconda si the tabak suraga masama sutalibani. Nasi totally but how do ocean tabak suba sepadaki hole. Makatana low lokpa mati tabak suba akiba poktana balega na security matik sana PBYK. Nasigi numay kap ng riba map maduda naknana leba imoino brickfielda tabak suba no pino payaw miyoy nipuga mga Bisnupur District Police amadi ZR kang muna bulletproof gari sizinaraga aso nga miyaw duna laptop ngam kraydi. Tagdo si the ZR ki personal singa duna khut hanbada cookie militant khara sinambayay haina panare. Adobo hausima ki oina di lainga ki mekedigi optional oiba pawang mata phangba ngamdri haina pawsa sumakata na palakli. Atopa pawmana maitai na ha ani phabra senaba KRA yugi kadarani fare. Thasagi mangara kangla tongbi maikeida sangkhibadigi thiba khangdana leidiba mahiru ani phabra senaba ne haba cookie Revolutionary Army Unification gi kadarani fare. Police na pharaba kadar ani eduri cycle PS ki Asians village tagi Lukhok say songway say kuntrama sum litan PS ki komunom village tagi sidgogin hangsing say kungani pani Pagalaba kadarani edu police custody rima lautaduna makatana thizinbagi thabak stari coming operation sing su makatana sathaduna scenery ba miyoy sing fogana bonari nakala maramda tha asigi mangada mangkiba mahiru ani kuki lalabu sing phakiba leiti haina sing dorakli Kuki Revolutionary Army Unification amasung Kuki National Friend na thadoropa sirol manhai Mangkhre mahiroi Abinas maibam say taraga tru amasum Anthony ningthaujam say taraga mapanasi lupsing asina phakiba leiti makoi bu phabagi matang su karigumba hiram amataga mari leinadi hainasu pawks ta makata na pali atopa pawmana Pruksawi lambida miyoyma kaplaga halamle Sakhangdaba miyoy khara pharaga purakpa oiramgani haina thajaba miyoyma ngasi numidang pung nipalom tarakpa Irilbung Police Station gi manungsana leiba Pruksawi tabigi lambidagi meter yang khairom satlaga leiba mi tadaba torel mapalamada nongmaina kaptuna halaga hodoklamne police tagi phangwa paunai leikidraba miyoydu camouflage ki jacket amani lame jingi khongra ma selami makut ani mangna pulami mamit ani maksu phi amana sina pulami Maki makuk nungmay meru ama pan magi dakpam lerami thaudok thokpham ngi akoibada kapthokhraba nungmay masa gi tawning ohum tarami marak nakpada leba miyoy singna phongdok narakpagi matungina mana adwaida nungmay kapkhibagi makol mangarum taba phangki laikhidraba miyoy dugi masak maming khangdri haina pawsda sumakata na phongdorakli makhasa tharakpoina naharol gi thaudang pawksi dan asumna report tawri Kuki militants na mapum kaya noy kapsilakre maphaudam na security force na handuna kapata Kuki militants marisire. Kang subsingkhong Kuki militants na kapsilakbada police personnel ama BDF ama nupi ama yauna miyoy mapan sokle. Matam kra numay kapal lep loraba matung mahiru ani mapum kang na mangkhibigi sera sida nga si tungan mapam singda Kuki militants na amuk numay kapsilakre. Maphaudam na Kuki militants na numay kapsilakbagi thangdok to security force na handuna kapata Kuki militants marisire. Bisnupur District ki irengbam maning tingkai khunau di state force amani Kuki kulai pai bisingna kapna bada Kuki kulai pai bani pan sire amaramda kang sup singkhong na Kuki singna numay kapsilakpagi thawdok ta police personnel ama BDF ama nupi ama yauna miyoy mapan sok tuna tungan ma hospital Muknaknakhre mapam khradadi numidang athing mapawda makata na numay kapna bigi thawdok sing thoki haidena pawsta makata na phongdorakli meyamna tentang na sumna thamjaramge amaramdana Minister L. Susindro Urkhul the water supply ama yatra hunkre. Manipur lenga ki Public Health and Engineering Department PSED amasum Consumers Affairs Food and Public Distribution Minister Laisangthem Susindro maitai nga si Urkhul headquarter da ising marang kaina phonganam gi panamda water supply plan ama sanana yatra hunkre. PSED water reservoir and treatment site complex ta pangthok yatra hunbigi thoramadu da Minister L. Susindro na mitai miyamda
ising ningthijana sijinnanaba appeal tawkhi makna anauba sarkargi guidelines matungina sanitation committee ama semnabasu miyamna appeal tawkhi water supply sigi isingna siruidagi lawgani haina sufungdokhi minister na district asigi wangmadagi lakpa PHE digi कर्मचारी सिंगी स्टाफ क्वार्टर अमसु अथुबु मतमना सारगन हाइन सफुंदोखे ngasigi tharamadu the veterinary and animal husbandry amasum transport minister Kasim Basum urkul kendra gi MLA Ram Muiba amasum lamlai kendra gi MLA khomatabam ibom sasu saryaki veterinary and animal husbandry minister Kasim Basum hai hauji state asida oiriba phibam asi yenglaga all naga students association Manipur ansamna hauji national highway anida thasik ahumdagi kauriba matam kaktuba economic blockade asi handokpinaba apple tokhe magna makata hai sarkar asina me mari dagi thamlakliba mobile internet ki athingba irang leitaba nagataba lamsingda amadi english ngaliga kungi matoida pangthokpa government college ki assistant professor lobigi khanaba recruitment drive ki fol laktho o haiba dabida ansam economic blockade asi sangsilakpani ngasigi tharamadu da tilliba miyamna transport minister na sarkar gi maikiri ga hauju irang laitaba lamda mobile internet trial oina hangdokpa hore amadi college ki assistant professor lobigi phal atubu matamda haidok lagani hainasu thajaba piki hadi atopa pawmadana Manipur haisina commissioner home yauna makok thongmusingna ayiba pakhom pirakna ba khankhre state asida ladiba home guard personnel singi seniority list amasum promotion gi guideline semagi matana Manipur high court na thasigi kunthra phawgi manungda ayiba pakhom pirakna ba khankhre haina Manipur home guard employee welfare association MISGEWA na haidi association gi president Y Mangina phongdorokpagi matungina MISGEWA na hawkiba sei English ngani taraga taruktagi home guard personnel singi seniority list amasum promotion gi guidelines seminaba mari lenaba commandant general home guard cum director general of police amasum commandant home guard BA da haijatuna lakhi madugi matungin English ngani taraga tarukta IPS officer ti goite na chairman oiduna semnaga thabak tawduna lairakhibani magna hai madugi matungna chief minister da haijarabadagi IPS officer hais thangauliena chairman oiduna committee ama amuk semki adubo thabak tawdaba committee semlaga matam haukina bahona ba manba asida association of home guard personnel singi interest ta akakna ba matamda seniority list semba amasum promotion gi guideline semba losinana ba poktak pbu haiduna WPC number 767 of 2023 amasum DWP clause C758 of 2023 asi High Court of Manipur file thoki court asina worker asi thasigi tarukta lokhatuna khanaraba matungda lakliba November 13 phawgi manungda ayiba pakhom piraknaba worker asida respondent oiriba commissioner home commandant general home guard cum director general of police amasum commandant home guard BA da notice thakibaga loinana numit asida case asi amuk list tawnaba su khangan khibne hari amaramna association na seniority list semba amadi promotion gi guideline semnaba kana haijariba sigi maramdi misang sanga yenglaga ariba anauba haiba leitana rank ki promotion pangpida pina khibidigi sayenaba kya thukliba sidagi koknabani maramaduna mari lenaba department asu personal sing interest atubu matamda hairiba thabak singa si loision biyo haina su makha tari hena pawsida su phongdorakli atopa pawmadana Manipur gi DGP na nauna mangkhiba mahiru anigi langla langjin ngasi khanglaba ya haina thajaba pirakle hana mahiru lingthui ngambe amasum hamjit ani mangkhiba gi thinari ngai seraka thasigi mangada awang sakmaida thabak ama sakhibadigi thiba khangdana leidiba Don Bosco langjinga mai masing tamliba lamsang police station gi manung sanba Imphal West district ki akham awang lekai digi mahiroi Abinash maibam sei taraga truk apokpa Hemanta amadi mahiroi Ningthaujam Anthony sei taraga mapan apokpa lekhidrawa Sundargi langla langjin hayeng phawgi manungda khanglaba yai habigi thajapama Manipur gi DGP Rajiv Singhana RP Athawaligi National Secretary Thanaujam Maheshwar pirakla hari haukiba me ahumdagi Kuki narco terrorist na sathariba lan sigi manungsana mahiroi linthoi ngambi amasum Hemanjit ani mangkhibadigi mafam khangdana leiringai sida mahiroi ani Abinash amasum Anthony mangkhibigi matangna Thanaujam Maheshwar ngasi Manipur gi DGP ga hakthingna unaraga pawdam khibasingdugi pakhom piraduna makhatan hai Housing no Mangkhre Mairu and Yesiga Mari Lena Mio Ani Pare Makatana Sinabasing Madi Mangkhre Mairu any Pangnaba Parks and a tea whom we get a Satari Hanatazo Pirakle Adobo Mamang Kuki Kulai Pibisina Damtina Hat Kraba
ngalaiba amasum singkhai nganbigi mihata sinabasing masu khanglabasu ngasi phawbo phaba ngamdri loinana haujiksu state sigi mafam kyada nongmai kapnaba leptri manipur gi chief secretary DGP amadi sarkar na thajaba kya pirabas thaba oina pekhatpagi mami tadabana state sida makata na mahiroi kya na kya mafum khangdana mangkhiba yabagi akiba leihansu pawdomkhi loinana sathariba terrorist ek singasi athubuda maru fauna mutapiyo lamdam sigi imaibel sing lakshinanaba irangsi hekta phagada banate misa miyam kaya kuki narco terrorist sing na tamtina halibe sing asi thidoktuna maru fauna takthokuna lamdam si mau sagum tangdu leitana rehenana ba akan ba thabak paikhanaba DGP da taksinki haina thanauzo meson makhataki makasa tharak poina pongna pham pauksi diga to paukra kuki mari Mangkhre amana Phuraga Sire haiduna hundoklamle ITLF kotu Arambai Tingol na Kangbukpi district ki manung sana Kangsup Singkhong village tagi fakhipa sahi mayai salaba Kuki zau civilians mari Mangkhre amasum amana Phuraga Sire haina hundoklamle haina Indigenous Tribal Leaders Forum ITLF ki media and publicity Ginza Bolzongna ngasi thokpa sirol amana maral siri ITLF ki sirol sinhai pau stabra frontline da leiba khoisaunaraba tribal volunteers singna mitei tamna nomai kapigi nakal ani na nomai kapnakhi thaudo odura mitei phruki nakal mi kayamrum sokpagi ripole sirolasina makhata na hai tribal miam mangadu el phaijang village tamna satpagi lambi da nomai paibisingna phakibani muknaba da masagi sahi humfuga mangarum suraba manglun hawki kauba bolkot village tagi nupa ama sokki amasum gyan mangki maduna mak asi sire khanduna hundoklamki kona CRPM na thengnabadigi makpu leimakhongna pukhi misa asi thina sokpadigi yumthangnaba state ta ITLF tawkhrairi arambai tengol na nupi ani bolkot tagi nengkim sai humfu amasum laimanai digi nailam sai yakhiga ma amadi nupa ani bolkot tagi zone thangzalam hawkip sai kunga ma amadi Mongjang digi zamkho thang sai nifu pharaga thamli haina ITLF na makhatana maral siri anamai tingol gi chief khorongan ma khumana ngasi domestic wine animal khara zoo da purakli haina social media da post thagalakhi makhoi bo halam lagani natragana ot naibi gi thabak sa tharam ya haina sinari Central Security Forces na khudakta makhoi bo rescue tona bo operation sa thaba hawbiu haina ITLF ki sirol sina makhatari amaramda thiba khangdana leiriba kuki jau phruki mi manga pungkunge mari gi manungda aso engam yauduna puthokuna imung manungda sinabiu haina Committee on Tribal Unity kotu Sadar Hills na mari lenaba authority da ultimatum pikre matam takre kuki jau phruki thiba khangdriba mi singa dudi bolkot village tagi manglun hapki sai humfu ga manga masuma ki loinabi nengkim sai humfu laimanai kuki digi lailam hapkip sai Yang mga mapuroiba Zinkhai Hawkip Bolkot village tagi zone thangzalam Hawkip sai kun mga apokpa ti pawboy Hawkip Mongjang village tagi zamkho thang hangal kawi hairi kotugi media cell coordinator Lunkip gen hai wedding party amagi member oiriba luhong mosat thiba khangdriba mi manga si imung mung na sinagadabani amaramda thasigi manga ra kangla tongbida buffer zone lana sangmana ani village volunteer force na kidnap tawkre haina lana sandongli besikuki zo community gi mingsa thina batawuni haina lunkhip ge na phungdoki maraksida kangbupi SPM sum kungani thoi suba Assam Rifles ki makhara area sida thibuhum amadi combined operations sa thabda kuki zo community na support tawri amadi cooperation piri Maramasna nungsinadana basinba amasum praman yaudaba warida yumpham yengthinanaba wakhalun sakatpa tawbigano haina kotuna appeal tawri haina pawsida sumakhatana sa phungdorakli atopa pawmadana center na kuki gi demand mapung phandabada ITLF na pianaba phungdokre kuki zawmiyamna tan khiba demand central government ngasi phawba thaba oina onthoktana leibagi dama ITLF Indigenous Tribal Leaders Forum na pianaba phungdokre ITLF na thadorak pastirul man hai Manipur thukli irang sida kuki zawgi laikidraba mi sing puna lairon sanana wa hawkiba August 3 da thoram tokhi adubu lairiba issue sing asi losinabagi damang Union Home Minister na haijarakpagi punna lairol sanbagi thaba adu yai thoktuna lakibani kuki zaw miyam na madu yaduna lakibani siroladuna makhatana hai Imphal gi mokta lairiba sibaksang sing sinagani haibu wapum yauna central government na kuki zaw miyam na thajaba pikibu wapum adu tha mari faraba phawa pangthoktuna ledi ITLF ki mute singna Union Home Minister Amit Shah bu New Delhi da unabada singi district singda Maitai State Force sing laukthoknaba demand tawki adubu Union Home Minister na haijabadu yakidi
मदुगी महुत्ता सिंगी मफमसिंग स्टेट फोर्स खक्तमक मथौ तोहलै सेंट्रल फोर्स सिंगा लोइनना मथौ तोहनगनी हाइना थाजब पिखि इकुई कुइदना थोखिबा थाउदो अदुना सेंट्रल गवर्नमेंट पिखिबा थाजबदु थाबो ओइना पांगथोकते हाइबिस ताकले मैतै पुलिस ऑफिसर अमा हाटखिबददी मोरे टाउन लेरिबा कुकीजौ सिविलियन सिंग अमसुम टेक्नोपाल डिस्ट्रिक्ट की अतै विलेज ता लेरिबा मियामबु तमथिन ओनखि अदुबु मैतै स्नाइपर न कुकी पुलिस ऑफिसर अमा हाटखिबददी सेंटर नत्रगन स्टेट गवर्नमेंट करिगुम थाबा अमाता लखटखिदे हाइरि हाउजु मैतै कमांडो सिंग तौनिंग तौहन्दुना मोरेदा कुकीजौ मियाम ओनैबा युममदी गरी कया मै थाबा मसम लंथुम अमदि सेलु तौहले मसिदा सेंट्रल फोर्सिंग करी तौदुना लैरिबगी हाइना ITLF ना सिरोल सिदा हंगली इलेक्टोरल पॉलिटिकल की वाफम नाथाइदुना थमलगा मियामना वारिबस सेंट्रल गवर्नमेंट मियंग संबियो यैखाइ थिनगाइबा पांबा कंगलुप्तगी तोखाइना हिंगनबगीदमक सेपरेट एडमिनिस्ट्रेशन पिबियु हाइना ITLF की सिरोल सिना डिमांड तौरि पनमयाबदी मोरेदा ऑपरेशन चथरिबा सि स्टेट फोर्स खक्तना नते सेंट्रल फोर्स यावबा कंबाइंड फोर्स ने ऑपरेशन असिदा लुटपाट अमसु मियोट मिने अमता सथब लैते हाइना IGR साउना कुकी मियामदा फोंदोखरबने हाइनसु पाउसिदा सुमखाताना फोंदोरकली मखासा थरक पोइना तो पॉम एम्बुस मयुकनरबा कमांडो सिंह एआन रेस्क्यू तौबगी वीडियो सिंह थगलखरे हाईवे अमदा मणिपुर पुलिस कमांडो लालहौबन अकन मोंगना नोंमै कापसिनदुना एम्बुस थरकपदा असम राइफल्स न रेस्क्यू तौबगी वीडियो सिंह ऑनलाइन थगलखरे इम्फाल अमसुम इंडिया म्यांमार बॉर्डर टाउन ओरिबा मोरेगी मरक्ता लैबा हाईवे अमदा हौकिबा अक्टोबर 19 दा सिंगदा लोलगा लैरंबा लालहौबसिंगना मणिपुर पुलिस कमांडोगी मथक्ता एम्बुस थकी बॉर्डर टाउन हेलीपैड सेमगटपगी मतंग येंसिनब चटपा सीनियर पुलिस ऑफिसर अमा लालहौबना स्नाइपर सिजनदुना कापगा हटख्रब मतुंग कमांडो सिंग अदु रीइंफोर्समेंट ओइना इम्फालदगी किलोमीटर 135 लाप मोरे तमना सखिबने वीडियो अदु असम राइफल्स ट्रूपना आर्मड कैस्पर माइन रेजिस्टेंस गाड़ी तोंगदुना तपना थेकना खोइना लैरिबा हाईवेदा थौबा वीडियो अदु उरी लंबी अदु मणिपुर पुलिस कमांडोगी SUV सिंह लंबीगी नकना परेंग लेंग ममदी सिंगतगी लालहौबना नुमै कापथरकपसु वीडियो अदु उरी अतोपा वीडियो अमदा लालहौबना नुमै कापलकदिबा कमांडो सिंगदा लंबी अमगी माइकैदिगी सोक्तनबा खोंगलै थुना गाड़ी मनुंगदा सेंसिलंगनबा लाव तारी मखोंना नुमै पालबा कमांडो अमना नुंसा थीगनु अखोय लाखले नुंसा थीगनु हाइना असम राइफल्स कॉम्बैट मेडिक अमना खंगनबगी वीडियो सु यावरी अतोपा का हेना सोक्लबा कमांडो अमा खुरु खुलगा गाड़ी तमना संगलकपा अमसु माकपु लनमिसिंगना मनुंगदा सिंगसिनबसु यावरी नुमिद अदुदा सोक्लबा कमांडो अहम असम राइफल्स ना हॉस्पिटल पुखतपि खियाइनसु पाउसिदसु मखाताना फोंदोरकली लुसलपोइना तो पावमन मिसमद नतना लेंगाक्ता फावबा सिंगनरगलबदा मखोयगी मथक्ता एक्शन लौखटबा ngamdaba हाइबिस असबु वंगम ओइरि आनबा हकथेंगनबा पाउदम इंगौरोक सिंगमांगी खुंजासिंग था तरुक हिंजिलगलब लानस इंडिया अमदि मणिपुर लेंगांना ngasi फावबा लुसिनदबना लमदमसिगी मियाम अवाबा फिबम अमदा थंबिरिबा इंडिया की सिटीजन अमा ओइना यामना नुवाइतबा फावी ngasi su sin kuki narco theorist sing lepa laitana landarak liba sida adamak tumina yengduna lairiba si karigi no haina miyamna toina hangnari buwang ekoi su hangningi haina kurkul gi relief camp de lairiba ingorok sing mangi khunja sing phungdorakli ingorok sing manga madi akoibda lairiba mitei kul sing amasu kuki kul gi ahalaman singa wari sanaduna susampurda irang thokpa hokrabasu matam khra dumak puna laiminarami adu ikhang hodana sai sigi haukiba me kungama pan sin kuki narco theorist sing na yumai tha borki मसीदा ख्वाइदगी ngakliबदी इरांग थोलकनी हाइना सिंगनबा मफमसना ngak सेलिबा सिक्युरिटी पर्सनल सिंगना इंगौरोक सिंगमांगी खुंजा सिंग लोइना वरी सानदुना लेखि अदुबु सिक्युरिटी पर्सनल सिंग अदुना खुल अदुदगी हेक सखिबगा मैथा बौरखि मतंग सिदा हाइजनिंग वफम द इंगौरोक खुलदु लरिबा खुंजा सिंग अदुना खुल ngakतुना लरिबा मदि सत्तुना लैबा मरमना कुकी सिंगना संगलक्तुना मैथाबा ngamloidaba मरमना सिक्युरिटी पर्सनल सिंगा हाना पाव फाउनरगा खुलसिदा खुंदारिबा खुंजासिंगबु कौक्सिनदुना पुन लैरिङै मतमदा नाखोइना मितैसिंगी युमदा संगसिनदुना युमै थाबा हौरो हाइबना सिंगबा वाफमसिंग तानरगा तौरकप्रा हाइबि असुबु सिंगनबा क्यालै मसिगी मरम कया अमा लैख्रे सिक्युरिटी पर्सनल सिंगदु हेक सखिबगा युमै थाबा हौरकपदा नतना युमदा लैबा पोसै फावबा पुंग खरा दुगी मनुंगदा होंदोकपा फावबा यरमखि कुकी सिंगमना कुकी सिंगदुना युमै थाबा हौरकपा दुना मितैसिंगना कन्ननबा संगनबा होनखिबदा नुमै कापसलकपदुना मरम ओरगा मितैसिंग संगसिनदुना मसागी युमसिंग अदु कन्बा ngamnakide युमै थार कुकी सिंग अदु सेनख्रे हाइबा खंगलकपदगी इंगौरो खुलगी खुंजा खरन तुमिना मागी बागी युमना संगदुन येंगलुबा मतमदा युम अदु मैना तुमना साखरबसु
ꯐꯧꯕꯨꯔꯥ ꯅꯤꯐꯨꯔꯣꯝ ꯊꯝꯂꯝꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯐꯧ ꯆꯥꯛꯈꯤꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯎꯕ ꯐꯪꯕ ꯉꯝꯈꯤꯗꯦ ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯐꯧꯁꯤꯡ ꯑꯗꯨ ꯌꯨꯝ ꯃꯩ ꯊꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯂꯣꯏꯅ ꯍꯨꯟꯗꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯇꯥꯛꯄꯅꯤ ꯌꯨꯝ ꯃꯩ ꯆꯥꯛꯄꯗꯨꯗ ꯐꯧꯕꯨꯔꯥ ꯅꯤꯐꯨꯔꯣꯝ ꯑꯗꯨꯁꯨ ꯆꯥꯛꯄ ꯌꯧꯔꯝꯂꯒꯗꯤ ꯐꯧꯁꯤꯡ ꯑꯗꯨ ꯆꯥꯛꯈꯤꯕꯒꯤ ꯃꯃꯤ ꯁꯣꯏꯗꯅ ꯎꯕ ꯐꯪꯕ ꯉꯝꯒꯗꯕꯅꯤ ꯃꯗꯨꯗ ꯅꯠꯇꯅ ꯌꯨꯝꯗ ꯁꯤꯖꯤꯟꯅꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯐꯥꯎꯕ ꯑꯃꯠꯇ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤꯗꯦ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯈꯨꯜꯕꯨ ꯉꯥꯛꯁꯦꯜꯂꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯑꯗꯨꯅ ꯀꯨꯀꯤꯁꯤꯡꯅ ꯌꯨꯝ ꯃꯩ ꯊꯥꯕ ꯂꯥꯛꯄꯗꯨꯗ ꯀꯔꯤꯒꯤꯗꯃꯛ ꯊꯤꯡꯕ ꯉꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯃꯤꯇꯩꯁꯤꯡꯅ ꯀꯨꯀꯤꯁꯤꯡꯒꯤ ꯈꯨꯜꯗ ꯆꯪꯒꯦ ꯍꯥꯏꯕꯗꯤ ꯌꯥꯍꯟꯗꯦ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯐꯨꯝꯗꯨꯅ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯥꯎꯅ ꯆꯤꯡꯅꯕ ꯂꯩ ꯀꯔꯤꯒꯨꯝꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯣꯠꯅꯕꯤꯔꯝꯂꯕꯗꯤ ꯏꯔꯥꯡ ꯑꯁꯤ ꯑꯁꯨꯛ ꯌꯧꯅ ꯀꯜꯂꯝꯂꯣꯏꯗꯕꯅꯤ ꯃꯤꯆꯝꯗ ꯂꯥꯟꯗꯥꯔꯛꯄ ꯑꯗꯨꯅ ꯋꯥꯐꯝ ꯑꯃ ꯑꯣꯏꯔꯒꯁꯨ ꯀꯨꯀꯤꯁꯤꯡꯅ ꯑꯇꯝꯅꯅ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯁꯤꯡꯅꯔꯛꯂꯕ ꯐꯥꯎꯕꯗ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯉꯝꯗꯕ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ ꯃꯊꯪ